Manipur dengue laichat shandorakpaga Loinana Houkhiba Pung Kunmari Asida State Asida Dengue case nimfu nithoi Hengatlakkhibaga Loinana State Asida Punna dengue case lishing amaga chatruka marifu humdo Youkhre Manipur Lengaki Directorate of Health Services na piba report ki matung inna Houkhiba Pung Kunmarida dauna dengue case nimfu nithoi Hengatlakkhe madugi manungda Imphal West District ta Punna case kuntra taru Imphal East ta case mari Bishnupur District ta case amadi Kangpokpi District ta amani District singgi oina yengbada Imphal West District na khwaidagi wangna Punna dengue gi case lishing amaga chamaga marifu tara thengnare District asida dengue na maram oiraga shiba migi masingna ahum oiri masigi matungda Imphal East District ta case chahumga nifu nithoi Bishnupur District ta miyoi ama laichat Loinana case yankhai mari Thawal District ta case nifu nipan Kakching District ta case kun manga Kangpokpi District ta case mapan Youkhre District ta case mari Chandel District ta case mari None District ta case ahum Tamenglong District ta case ani Kamjong District ta case ama amasung Senapati District ta case amani ama thengnare District Malaria Department na laichat asi makhatana sandoraptanaba fogging tawba yauna atay lokhatpa yaba checksing thaurangsing lokhatli hari